Hi ma'am, welcome back. Ngasi 31st December ko 2024 gi revenue bid oibanina koi bye bye celebration bye bye tauji aduga bye bye ga new year ga dum ahing da lona badura to sangra bani adugi thobi na injang thongri tawri thobi gi jang thongduna Yenida. yen thongdira hawra Khangde. khangde Akhoi katangina. man thongji hawdi hawni to silal ai Akhoi katangina hinjang kak thonga chadoini. man oi cham ne mi singawri tawri Yam boring chuba celebration ni da khoi. Boring chu de he aduga horen bye bye mana bana aina si order to sele non alcoholic beer ne ba cranberry flavor aina alcohol jaw si khara matam khara lek ke dana ko to sini to sala Watang khara lep ke na ka haijil ni jang na. matam khara lek tu ni ke no dum lek bo hera oh ana be tal he sini na horen party ki thoi apsal ni party ko ana ba Nang ke dawa dawa sing pun phangdra. mana sing pun phangdra Miss tawbra. mana du sina oile de sina mana aina kwali Ingya. kwai chang da ba aina pam da chips ne ba ji kurkure ji ado mana chips nam Ya, nang sa ning du bo haijil nang no. chips ki sangsara am le de chips nam ki sangsara am le da du da gi mana any da mo ni pick da aina kwai pam da ji mana kal da mo ni pick da yam sati ba yam hai ga ba no ne mas Ya khoi nang yam cha roi dam ne ama khak taw bi ni kai. ado Theng yam na ko. Thiên pung rồi tao New Year rồi tôi Bye bye New Year punjalan. Ing. bye bye tao bữa nào hồi đi nè New Year hồi nó hàng gì đó nhiều không gì à rồi Adu akhoi theng thabok myam chat na bai ni kai. mà thầy thao chân luôn rồi cái morning đó ông ta em theo morning đó cái ba Morning duty cha ra ga. mà thầy morning đi chân luôn đấy mà morning đi chứ không hiểu đó là cái đó này ba nhưng mà cũng không được cái đó này vậy cả đó đúng này pung tê ta rồi đó pung tê rồi em sát thì vẫn bị này gì shopping chắc gì này đó mỗi cái nơi hôm nó dậy đó mỗi hôm mai mỗi hôm Thabok taw bi na khoi. mỗi hôm chạy này po chạy lấy bơ co ai đi pulap dukaan chứ pulap pola tông mal rồi đúng không po chạy khăn ngay này mà làm chẳng gì mỗi khăn bơ co đó vậy tôi đây em cái nó cái hiện tại cái 2024 gì đó đúng awan ngoài thế thì này cái gì co đó mà thằng 2025 kia thì có ai đâu gì ba coi coi cái video gì cho hắn chỉ cái này phải thằng bao gì co hàng bố đi 2023 đó hàng rồi mà nè anh mà mình cái đó có mà cái mà mình nó hard day off anh thôi là mấy bạn rồi mà chắc phòng một bên đang thằng làm mình Yang hai dei ta ta. Aduh anh đã thì cái 2024 đó cái ai học sinh là cái nó này thua gì nè coi cái memory bro rồi gì coi cái memory mình lo cái nó hồi nó vào thằng cái là gì đó nè rồi mình tao kiếm hai cái video đi tôi giàu này vậy rồi qua cái mang tới video only subtitle cái music cái thằng apa tao vậy mà tao video đó rồi mình tao đấy rồi hắn đã cái 2024 giờ cái đi coi cái nó chỉ nên là mà hàng nó đi cái đâu nó hầu cái đấy 2024 đây có rồi 2025 thì tôi hiện là khu ban này thay hiện là đúng mà resolution nó mai tay này có Apple resolution này có mà nó ngầu gì Ado ai khang athi ba sida adu ngok san le. Iman nabi na khang jam na ama ke view hai ne ba ado han go do ai season na driyo bang na. Adu season na nungai be adu sina sa. aduga ham thang chi da gi di khu ban ni che khara resolution khara di lo min na de si dou je na ado mayam zum share khoi gi mayam di ya me khoi resolution do mayam da khoi khara ama ni dang share tawra ge aduga khoina handaki khoina 2024 da tawgi ba khara khoina kitang accomplish to ngam gi bising do adu ju ka ni share taw ke hadi sum lai ne sum share taw bojina ju elis khoi ju memory ho ba ta ado mayam ni inspire taw boy hadi yam khoi ju jam tina khoi ju jam ngai bo mo
Keno. ꯑꯩꯈꯣꯏꯅꯅꯦ ꯍꯟꯗꯛꯀꯤ 2024ꯗ ꯇꯧꯈꯤꯕ ꯑꯦꯆꯤꯞꯃꯦꯟ ꯈꯔ ꯂꯩꯗꯅ ꯑꯗꯨꯁꯤꯡꯗꯣ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯔꯒꯅꯦ ꯃꯌꯥꯝꯅ ꯏꯟꯁꯄꯥꯌꯔ ꯇꯧꯕ ꯑꯗꯨꯅ ꯉꯝꯕ ꯇꯥꯗꯦ ꯍꯥꯏꯕ ꯉꯝ ꯇꯥꯔꯒꯗꯤ ꯌꯥꯝ ꯀꯥꯟꯅ ꯑꯩꯈꯣꯏꯗ ꯌꯥꯝ ꯍꯔꯥꯎꯅꯤ ꯍꯥꯏꯕ ꯁꯤ ꯂꯩꯔꯦ ꯑꯩꯅ ꯊꯣꯡꯕꯗꯤ ꯌꯥꯏꯗ ꯃꯥꯅ ꯊꯣꯡꯒꯦꯅ ꯑꯩ ꯄꯥꯛ ꯊꯣꯡꯗꯦ ꯁꯦꯡꯕꯩ ꯑꯩꯁꯤ ꯁꯥ ꯊꯣꯡꯕꯗꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯤꯗꯔꯦꯕ ꯑꯩꯅ ꯁꯨꯡ ꯊꯣꯡꯗꯕꯤꯗ ꯑꯗꯣ ꯅꯪꯅ ꯅꯥꯃꯨ ꯑꯩꯈꯣꯏ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯀꯩꯅꯣ ꯄꯤꯔꯛꯄꯗꯣ ꯌꯦꯟ ꯊꯣꯡꯕ ꯑꯃ ꯄꯤꯔꯛꯄꯗꯣ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯅꯪꯅꯊꯣꯡꯉꯦ ꯍꯥꯏꯗꯅ ꯑꯗꯨ ꯌꯥꯝ ꯍꯥꯎꯋꯦꯕ ꯑꯩꯈꯣꯏ ꯑꯩꯅꯦ ꯑꯩꯈꯣꯏ ꯏꯅꯥꯎꯄꯤꯅꯦ ꯑꯗꯩ ꯏꯅꯥꯎꯄꯤ ꯏꯃꯥꯟꯅꯕꯤꯗꯤ ꯆꯥꯕꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏꯅꯩꯅꯦꯕ ꯑꯗꯣ ꯑꯩꯗꯤ ꯈꯜꯂꯦꯕ ꯅꯪꯁꯦ ꯌꯥꯝ ꯊꯣꯡꯕ ꯍꯩꯌꯦꯅ ꯑꯗꯨꯒ ꯂꯨꯍꯣꯡꯕ ꯃꯇꯨꯡꯗ ꯑꯩꯅ ꯈꯪꯉꯛꯑꯦ ꯅꯪ ꯊꯣꯡꯕ ꯅꯠꯇꯦ ꯑꯗꯨ ꯌꯦꯟꯗꯣ ꯅꯅꯥꯎ ꯊꯣꯡꯕꯅꯦ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯗꯕ꯭ꯔꯥ ꯑꯩꯅ ꯈꯥꯕꯩ ꯑꯣꯠꯂꯤꯅꯦ ꯑꯩ ꯈꯥꯕꯩ ꯑꯣꯠꯄ ꯌꯥꯎꯋꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯦꯕ ꯃꯍꯥꯎꯗꯣ ꯑꯗꯨꯗ ꯑꯩꯅ ꯅꯪꯁꯤꯅ ꯑꯃꯨꯛ ꯊꯣꯡꯕ ꯍꯩꯒꯤꯅ ꯑꯩꯅ ꯊꯣꯡꯕ ꯍꯥꯏꯕꯗꯣ ꯅꯪꯁꯦ ꯊꯣꯡꯉ ꯇꯥꯗ꯭ꯔꯦꯕ ꯑꯗꯨꯒ ꯅꯪꯅꯗꯤ ꯁꯣꯏꯕꯅꯤꯒ ꯍꯥꯏꯖꯜꯂꯦ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛꯇꯪ ꯑꯟꯗꯔꯁꯇꯦꯟ ꯇꯧꯔꯛꯑꯦ ꯅꯪꯅ ꯊꯣꯡꯕ ꯅꯠꯇꯦ ꯑꯗꯨꯗ ꯅꯅꯥꯎ ꯊꯣꯡꯕꯅꯦ ꯅꯅꯥꯎ ꯊꯣꯡꯕ ꯆꯞ ꯆꯥꯅ ꯇꯥꯏ ꯈꯪꯕ꯭ꯔꯥ ꯑꯩ ꯏꯁꯥ ꯌꯥꯝ ꯊꯣꯡꯉꯛꯇꯕꯩꯅꯤꯀꯣ ꯑꯗꯨ ꯅꯪ ꯍꯥꯏꯖꯤꯟꯅꯩꯗꯣ ꯀꯩꯅꯣ ꯏꯃꯥꯟꯅꯕꯁꯤꯡꯒ ꯆꯥꯛ ꯆꯥꯃꯤꯟꯅꯕꯗ ꯑꯩꯁꯦ ꯈꯔ ꯊꯣꯡꯉꯗꯤ ꯐꯗꯧꯅꯦꯕ ꯑꯗꯨꯅ ꯃꯣꯏꯅ ꯑꯍꯩꯕꯁꯤ ꯑꯗꯨꯝ ꯌꯥꯎꯔꯝꯃꯦꯕ ꯑꯍꯩꯕ ꯌꯥꯎꯕꯅꯤꯅ ꯃꯣꯏꯅ ꯊꯣꯡꯈꯤꯕꯅꯤ나 ꯑꯩꯗꯤ ꯄꯥꯝꯃꯨꯕꯗꯣ ꯑꯩꯅ ꯊꯣꯡꯉꯒ ꯍꯥꯎꯗ꯭ꯔꯒ ꯍꯣꯔꯦꯟ ꯆꯥꯕꯗꯣ ꯍꯥꯎꯔꯤ ꯁꯨꯕꯗꯤ ꯑꯍꯩꯕꯅ ꯊꯣꯡꯉꯒ ꯍꯥꯡꯕ ꯆꯥꯕ ꯑꯗꯨꯝ ꯐꯩꯌꯦꯅ ꯁꯨꯝ ꯈꯜꯂꯒ ꯇꯧꯈꯤꯕꯗꯒꯤ ꯑꯩꯁꯦ ꯍꯩꯍꯧꯗꯕꯅꯦꯕ ꯃꯥ ꯌꯥꯝ ꯀꯠꯂꯛꯇ꯭ꯔꯦꯕ ꯑꯗꯣ ꯑꯩꯗꯤ ꯄꯪꯕꯅꯤꯅ ꯑꯩ ꯅꯨꯄꯥꯁꯦ ꯌꯥꯝ ꯍꯌꯦꯡ ꯑꯩ ꯊꯣꯡꯕ ꯌꯥꯝ ꯍꯩꯌꯦꯅꯤ ꯀꯥꯏ ꯈꯜꯂꯦ ꯑꯗꯨꯒ ꯑꯗꯣ ꯍꯣꯏ ꯑꯩ ꯑꯇꯣꯞꯄꯗꯣ ꯑꯩ ꯁꯤꯒꯨꯝꯕ ꯁꯥ ꯊꯣꯡꯗ꯭ꯔꯁꯨꯀꯣ ꯍꯋꯥꯏ ꯊꯣꯡꯕꯗꯤ ꯍꯥꯎꯔꯝꯅꯤꯗ ꯑꯗꯨꯁꯨ ꯂꯨꯍꯣꯡꯉꯀꯥꯟꯗ ꯑꯩꯅ ꯇꯥꯛꯄꯤꯕꯗ ꯍꯩꯈ꯭ꯔꯤ ꯅꯠꯇ꯭ꯔꯥ ꯍꯋꯥꯏ ꯊꯣꯡꯕ ꯀꯥꯡꯁꯣꯏ ꯊꯣꯡꯕ ꯑꯩ ꯍꯥꯏꯒꯦ ꯑꯇꯩ ꯏꯟꯖꯥꯡ ꯂꯣꯏ ꯊꯣꯡꯉꯦ ꯑꯁꯦꯡꯕꯅꯤꯅꯦ ꯑꯩ ꯍꯥꯏꯒꯦ ꯌꯥꯕ꯭ꯔꯥ ꯍꯥꯏꯕ ꯃꯥꯗꯣ ꯀꯩꯝꯇ ꯍꯩꯔꯝꯗꯕꯅꯦꯕ ꯊꯣꯡꯕ ꯀꯩꯅꯣ ꯂꯨꯍꯣꯡꯉ ꯃꯇꯨꯡꯗ ꯑꯩꯅ ꯇꯥꯛꯄꯗꯒꯤꯅꯦ ꯍꯩꯔꯛꯄꯅꯦꯕ ꯍꯋꯥꯏ ꯊꯣꯡꯕꯁꯤꯁꯨ ꯑꯩꯈꯣꯏ ꯑꯣꯖꯥ ꯂꯩꯔꯦ ꯃꯥꯏ ꯁꯦꯟꯁꯦꯅꯦ ꯀꯨꯀꯤꯡ ꯆꯦꯐ ꯑꯗꯣ ꯆꯨꯝꯕ꯭ꯔꯥ 이만하면 ꯍꯥꯏ ꯑꯩꯉꯣꯟꯗ ꯈꯪꯕ꯭ꯔꯥ 이만하면 이마 하이네ꯈꯪꯕ꯭ꯔꯥ ꯆꯥꯛꯁꯤ ꯏꯟꯁꯥꯡ ꯑꯇꯣꯞꯄ ꯊꯣꯡꯉꯣꯏꯗꯕꯅꯤ ꯏꯟꯁꯥꯡꯁꯤ ꯁꯥꯗꯪ ꯊꯣꯡꯒꯗꯕꯅꯤ ꯍꯥꯏꯗꯤ ꯃꯁꯥꯒꯤ ꯑꯗꯨꯝ ꯍꯧꯖꯗꯧꯕ ꯏꯟꯁꯥꯡꯗꯣ ꯑꯗꯨꯗꯪ ꯊꯣꯡꯒꯗꯕꯅꯤ ꯍꯥꯏꯌꯦ ꯃꯥ ꯍꯥꯏꯗꯤ ꯆꯨꯝꯗꯦ ꯅꯪꯅ ꯑꯣꯛꯁꯥꯒꯨꯝꯕ ꯊꯣꯡꯕꯗꯀꯣ ꯑꯣꯛꯁꯥꯒꯤ ꯑꯗꯨꯝ ꯃꯍꯥꯎꯁꯤ ꯍꯥꯎꯗꯣꯏꯅꯦꯗꯅ ꯅꯪꯗꯤ ꯁꯥ ꯊꯣꯡꯕꯗꯁꯨ ꯍꯧꯍꯟꯗꯕ ꯉꯝꯃꯤꯗꯨꯗꯤ ꯉꯝꯃꯤ ꯉꯧꯕ ꯍꯧꯔꯦ ꯉꯥ ꯆꯪꯈꯤꯅꯤ 3 2 1 Happy New Year! Fuck yeah. New Year 2025. Welcome to 2025. cái nó nhang thì chứ lùi gì thùng mà thùng quá chứ. Bé cái đồ cái gì New Year cái ôi tối nay không ăn nên lấy đi chứ. Happy New Year lòi này tất cả đấy rắn luôn. Ngô phải ăn cần đấy. Cần là ngô đây con. Rồi đấy. Hào ra. Hào ra. Chưa đi hào nên sao bây giờ đi. 2025 đấy thùng ngô này. 2025 lùi này. Yang cái gì chẳng. Yang gì chẳng thùng yang gì. Họ quái tao cái gì. Nó chỉ là thôi bị bạn đi nè. Tàu gì với sinh hay là cái gì. Thôi bạn đi nè. Trip chắc rồi có. Cô bạn trip anh đi chặt lẹ. Nó chỉ yêu nè. Cái đó. Shimla chặt lẹ. Ai birthday gi. Aduga magi birthday gi na. Kano chalo. Jaipur da. Adagi hoi hanak togi da togi khalaga khara ngamgi bai tai ne ko. Adu makta mapan dagi hoi street food che. Kya cha di chai do yam charam me ba. Adu hanak khara handa je adu pram handa gre. Pang cha gi hoi tha am de at least once kum ko. Adu di chai. Adu hi hingi dre. Hadi yam charam me. Adagi muk amana kai कोई ऑफिस थबक चपदा थबमफमदगी ओन लैद्रे यारेगे युमदे टिफिन सेमजरा पुजरे आई केनो तो वाबुदी वाय खुदों चादबसु मरमतुबुदी यावे दोसु यारे खैदि सेवा पुरजे हायना रे बानी तमाय पुरे अदुगा केनोगा कोगी नुंगती केनो इसमबदो नुंगती कोगी कोई फाइनेंस ट्रैक तौबदो को फाइनेंस रे कोगी खर्चा हायदा नोमगी कोनी स्पेंडिंग दो नुंगती दum isanba lupa whole year to budi nate ko akoi abidi yam thing na hore December month te hobone ado mathang chi de su resolution oi neba oidui neba mathang phajana for whole year to mathang chi whole year to gi aduga na December de hobone December gi hogi nungti jagi ko masi lupa
ꯇꯔꯥ ꯃꯉꯥ ꯑꯦꯅꯤ ꯑꯩꯈꯣꯏꯅ ꯁ꯭ꯄꯦꯟ ꯇꯧꯕꯁꯦ ꯑꯗꯨꯝ ꯏꯁꯜꯂꯦ ꯃꯔꯝ ꯀꯩ ꯆꯠꯀꯦ ꯈꯣꯠꯀꯦ ꯑꯗꯣ ꯍꯥꯏꯕꯗꯣ ꯑꯩꯅ ꯈꯟꯕꯗ ꯏꯁꯥꯅꯅꯦ ꯀꯩꯅꯣ ꯑꯦꯕ꯭ꯔꯤꯗꯦ ꯇ꯭ꯔꯦꯛ ꯇꯧꯕꯁꯦ ꯁꯤꯅ ꯀꯩꯅꯣ ꯇꯧꯋꯤꯉꯣ ꯑꯩꯈꯣꯏꯒꯤ ꯈꯔ ꯍꯟꯊꯕ ꯃꯥꯜꯂꯦ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯈꯔ ꯍꯟꯊꯍꯜꯂꯛꯄ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯀꯟꯁꯤꯌꯁ ꯑꯣꯏꯔꯦꯕ ꯍꯥꯏꯕꯗꯤ ꯍꯣꯔꯦꯟ ꯏꯁꯟꯗꯣꯏꯅꯤꯅ ꯀꯥꯏꯅ ꯈꯔ ꯍꯟꯊꯅꯕ ꯍꯣꯠꯅꯕꯗꯣ ꯑꯗꯣ ꯍꯟꯗꯛꯀꯤ ꯑꯩꯒꯤ ꯑꯣꯏꯅ ꯑꯩꯁꯦ ꯈꯔ ꯔꯤꯗꯤꯡ ꯍꯦꯕꯤꯠꯁꯦ ꯈꯔ ꯊꯝꯒꯦꯅ ꯍꯟꯗꯛ ꯈꯟꯈꯤꯕꯀꯣ ꯑꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯂꯥꯏꯔꯤꯛꯁꯦ ꯈꯔ ꯑꯗꯨꯝ ꯀꯩꯅꯣꯒꯨꯝꯕ ꯕꯨꯛꯁ ꯈꯔ ꯄꯥꯕꯗꯤ ꯍꯧꯔꯦ ꯑꯗꯣ ꯌꯥꯝꯕꯗꯤ ꯅꯠꯇꯦ ꯍꯟꯗꯛꯀꯤ ꯆꯍꯤꯒꯤ ꯑꯣꯏꯅ ꯑꯩꯁꯤ ꯂꯩꯖꯔꯦ ꯁꯤ ꯕꯨꯛꯁꯤꯡꯁꯦ 1 2 3 4 5 6 ꯁꯤ ꯆꯍꯤ ꯑꯃꯗ ꯍꯥꯏꯗꯤ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦꯗ ꯌꯥꯝ ꯂꯥꯏꯔꯤꯛ ꯐꯖꯅ ꯄꯥꯕ ꯃꯤꯗꯤ ꯁꯤꯁꯦ ꯑꯗꯨꯝ ꯀꯩꯅꯣꯗ ꯊꯥ 2ꯒꯨꯝꯕꯗ ꯂꯣꯏꯗꯣꯏꯅꯤ ꯁꯤ ꯄꯥꯕ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅ ꯍꯟꯗꯛ ꯆꯍꯤ ꯅꯍꯥꯟꯈꯩ ꯃꯃꯥꯡꯗꯁꯨ ꯄꯥꯕꯗꯤ ꯄꯥꯏ ꯑꯗꯣ ꯌꯥꯝ ꯊꯣꯏꯗꯣꯛꯅ ꯍꯦꯟꯅ ꯕꯨꯛ 1 2ꯒꯨꯝꯕꯇꯪ ꯍꯦꯟꯅ ꯄꯥꯗꯦꯕ ꯑꯗꯣ ꯍꯟꯗꯛꯇꯤ ꯐꯖꯅ ꯄꯥꯒꯦꯗꯅ ꯑꯩꯅ ꯍꯧꯕꯅꯦ ꯐꯖꯅ ꯑꯗꯣ ꯄꯥꯈꯤꯗꯕ ꯊꯥꯁꯨ ꯌꯥꯎꯕꯨꯗꯤ ꯑꯗꯣ ꯍꯣꯜ ꯏꯌꯔꯗ ꯁꯤ ꯂꯥꯏꯔꯤꯛꯈꯩꯁꯦ ꯁꯤꯗꯤ ꯑꯩ ꯍꯟꯗꯛꯀꯤ ꯑꯣꯏꯅ ꯄꯥꯕ ꯉꯝꯍꯧꯔꯦ ꯑꯗꯨꯒ ꯑꯃꯅ ꯑꯩꯁꯨ ꯄꯥꯎ ꯍꯥꯏꯕꯅꯦꯕꯀꯣ ꯅꯉꯣꯟꯗ ꯑꯗꯣ ꯑꯩꯗꯤ ꯄꯥꯛ ꯍꯦꯕꯤꯠꯇꯣ ꯂꯩꯇꯕꯅꯤꯅꯦ ꯑꯩ ꯂꯥꯏꯔꯤꯛ ꯑꯃꯕꯨꯗꯤ ꯄꯥꯍꯧꯏꯀꯣ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯔꯦ ꯑꯗꯨꯒ ꯁꯤ ꯁꯥꯏꯀꯣꯂꯣꯖꯤ ꯑꯣꯐ ꯃꯅꯤꯁꯦ ꯁꯤ ꯇꯪꯈꯥꯏ ꯑꯃꯒ ꯂꯣꯏꯁꯤꯟꯗꯦ ꯑꯗꯨꯁꯨ ꯑꯃ ꯇꯪꯈꯥꯏ ꯁꯤꯁꯦ ꯃꯥꯁꯨ ꯁꯤꯁꯦ ꯄꯥꯔꯝꯃꯅꯤ ꯃꯥ ꯑꯃ ꯅꯪ ꯃꯥꯏ ꯂꯥꯏꯔꯤꯛꯇꯨ ꯄꯤꯊꯣꯛꯈ꯭ꯔꯦ ꯑꯃꯗꯨꯅ ꯀꯩꯅꯣꯅꯦꯕ ꯁꯨꯗꯥꯃꯨꯔꯇꯤꯒꯤ ꯃꯨꯔꯇꯤꯀꯣ ꯁꯨꯗꯥꯃꯨꯔꯇꯤꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯑꯩꯅ ꯂꯩꯔꯒ ꯄꯤꯕꯅꯦ ꯑꯗꯨ ꯂꯣꯏꯈ꯭ꯔꯦ ꯑꯗꯣ ꯑꯉꯥꯡ ꯑꯝꯇ ꯄꯤꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯗꯥꯏꯔꯤꯁꯦ ꯑꯩꯒꯤ ꯗꯥꯏꯔꯤ ꯖꯔꯅꯦꯜ ꯔꯤꯗꯤꯡꯒꯨꯝꯕ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤ ꯃꯆꯥꯁꯤꯗ ꯑꯩꯅ ꯅꯍꯥꯟꯒꯩ ꯆꯍꯤ ꯃꯃꯥꯡ ꯆꯍꯤꯗꯗꯤ ꯏꯕꯨꯗꯤ ꯑꯗꯨꯏꯁꯨ ꯖꯅꯋꯥꯔꯤ ꯐꯦꯕꯋꯥꯔꯤ ꯃꯥꯔꯆ ꯁ꯭ꯋꯥꯏꯐꯥꯎ ꯏꯔꯝꯃꯒ ꯇꯣꯛꯈꯤꯕ ꯍꯦꯛꯇ ꯑꯗꯣ ꯍꯟꯗꯛꯀꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯅ ꯆꯍꯤ ꯂꯣꯏꯐꯥꯎꯗꯤ ꯂꯣꯏꯅꯃꯛ ꯔꯤꯂꯤꯖꯤꯌꯁꯂꯤ ꯏꯒꯔꯦ ꯐꯖꯅ ꯏꯈ꯭ꯔꯦ ꯑꯅꯝꯕꯅ ꯏꯔꯦ ꯏꯗꯕ ꯑꯃꯅꯤꯕꯨꯗꯤ ꯌꯥꯎꯋꯦꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯏꯕꯅꯗꯤ ꯅꯝꯃꯦꯕ ꯑꯗꯨꯁꯨ ꯃꯊꯪ ꯆꯍꯤꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯒꯦ ꯍꯥꯏꯗꯅ ꯑꯗꯨꯝ ꯏꯔꯕꯅꯤ ꯁꯤ ꯉꯁꯥꯏ 31st ꯐꯥꯎꯒꯤ ꯄꯦꯖ ꯁꯤꯗ ꯁꯨꯝ ꯏꯔꯦ ꯁꯨꯝ ꯍꯦꯕꯤꯠ ꯑꯃ ꯊꯝꯒꯦꯗꯅꯀꯣ ꯑꯗꯨꯒ ꯃꯊꯪ ꯆꯍꯤꯒꯤꯅ ꯀꯕꯤꯅ ꯅꯍꯥꯟ ꯑꯩꯉꯣꯟꯗ ꯒꯤꯐ ꯄꯤꯔꯛꯈꯤꯕꯗꯣ ꯁꯤꯗ ꯏꯕ ꯍꯧꯔꯅꯤ 25 ꯉꯁꯤ ꯑꯣꯏꯔꯕꯅꯤ ꯑꯗꯨ ꯍꯣꯔꯦꯟ ꯀꯩꯅꯣ ꯏꯁꯜꯂꯅꯤ ꯍꯟꯗꯛ ꯆꯍꯤꯗꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯑꯩꯗꯤ ꯌꯥꯝ ꯄꯥꯡ ꯇꯧꯗꯦ ꯅꯪꯗꯤ ꯈꯔꯕꯨ ꯇꯧ ꯍꯟꯗꯛ ꯆꯍꯤꯗꯗꯤ ꯑꯩ ꯈꯔ ꯇꯧ ꯑꯩꯁꯨ ꯂꯥꯏꯔꯤꯛ ꯈꯔ ꯄꯥꯒꯦ ꯑꯗꯣ ꯃꯊꯪ ꯆꯍꯤ 2025 ꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯃꯥꯏꯁꯨ ꯂꯥꯏꯔꯤꯛ ꯄꯥꯗꯧꯕ ꯂꯩꯔꯦ ꯂꯥꯏꯔꯤꯛ ꯈꯔ ꯄꯥꯕ ꯍꯧꯔꯅꯤ ꯃꯥꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯏꯁꯟꯕꯗꯣ ꯐꯥꯏꯅꯥꯟꯁ ꯇ꯭ꯔꯦꯀꯤꯡ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯗꯨꯃꯗꯤ ꯐꯖꯅ ꯆꯠꯊꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯐꯝ ꯆꯠꯀꯗꯕ ꯃꯐꯝ ꯑꯃꯅꯤꯁꯨ ꯈꯪꯍꯜꯂꯒ ꯆꯠꯂꯅꯤ ꯈꯔ ꯆꯠꯂꯅꯤ ꯑꯗꯒꯤ ꯌꯥꯝꯅ ꯃꯌꯥꯝꯒꯤꯁꯨ ꯔꯤꯖꯣꯂꯨꯁꯟꯗꯣ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯑꯩꯈꯣꯏꯁꯨ ꯑꯣꯏꯖꯒꯦ ꯑꯗꯣ ꯂꯥꯛꯀꯗꯕ 2025 ꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯏꯅꯔꯖꯤ ꯑꯃꯨꯛ ꯂꯩꯔꯅꯀꯣ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯁꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯔꯁꯤ ꯖꯔꯅꯤ ꯍꯥꯏꯇꯥꯔꯦ ꯑꯐꯕ ꯑꯣꯏꯃꯤꯟꯅꯔꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯇꯦꯟꯁꯤꯜꯂꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯗ ꯆꯥꯕꯗꯤ ꯎꯠꯂꯔꯣꯏꯀꯣ ꯑꯩꯈꯣꯏ ꯍꯤꯟꯖꯥꯡꯗꯣ ꯂꯣꯏꯁꯤꯟꯕꯗꯣ ꯎꯠꯂꯒꯦ ꯑꯣꯀꯦ ꯍꯤꯟꯖꯥꯡ ꯂꯣꯏꯁꯤꯟꯕꯗꯣ ꯎꯠꯂꯒꯦ ꯑꯗꯨꯒ ꯌꯥꯔꯦ ꯌꯦꯡꯉꯨꯔꯁꯤ ꯁꯤꯒꯤ ꯐꯃꯨꯡꯁꯦ ꯑꯩꯈꯣꯏꯕꯥꯅꯤꯅ ꯐꯤꯂꯝ ꯌꯦꯡꯅꯕ ꯁꯤꯃꯥ ꯌꯦꯡꯒꯦꯅ ꯁꯤꯒꯤ ꯑꯥꯏꯄꯦꯗꯁꯤꯗ ꯌꯦꯡꯒꯦꯅ ꯑꯩꯈꯣꯏꯕꯥꯅꯤꯅ ꯁꯦꯝꯃꯦ ꯁꯤꯗ ꯁꯣꯐꯥꯒꯤ ꯃꯑꯣꯡꯁꯨ ꯁꯣꯐꯥ ꯊꯥꯡꯗꯣꯛꯑꯒ ꯁꯦꯝꯃꯛꯏꯅꯤꯀꯣ ꯁꯣꯐꯥꯒꯤ ꯀꯩꯅꯣ ꯃꯌꯥꯝꯗꯣ ꯀꯨꯁꯟ ꯃꯆꯥ ꯃꯌꯥꯝꯗꯣ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨꯒ ꯍꯤꯇꯔꯒ ꯂꯩꯔꯦ ꯑꯗꯣ ꯁꯤꯗ ꯊꯝꯃꯒ ꯉꯁꯤ ꯅꯨꯡꯗꯥꯡꯒꯤꯗꯤ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯑꯩꯈꯣꯏ ꯆꯝꯅ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯔꯅꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯅꯪꯒꯤ ꯆꯥꯅꯕ ꯄꯤꯕꯤꯔꯛꯑꯒꯦ ꯑꯩꯒꯤ ꯆꯥꯅꯕ ꯁꯦꯝꯃꯛꯇꯣꯔꯦ 와우스 ꯅꯍꯥꯎ ꯇꯦꯛꯈꯤꯗꯕꯤ ꯌꯦꯡꯉꯣ ꯁꯤꯒꯤ ꯄ꯭ꯂꯦꯠꯁꯤꯗ ꯍꯥꯄꯛꯑꯒꯦꯀꯣ ꯌꯥꯕ꯭ꯔꯥ ꯊꯨꯝ ꯅꯝꯕ꯭ꯔꯥ ꯑꯩ ꯊꯨꯝ ꯑꯝꯇ ꯌꯦꯡꯍꯧꯒꯦ ꯍꯥꯎꯕ꯭ꯔꯥ ꯀꯪꯅ ꯉꯧꯕꯅꯤ ꯑꯣꯀꯦ ꯁꯤꯃꯥ ꯌꯦꯡꯉ ꯍꯧꯔꯕ ꯁꯤꯗꯒ ꯊꯥꯗꯔꯒ ꯌꯦꯡꯉꯨ ꯁꯤꯅ ꯃꯥꯅ ꯆꯥꯅꯕ ꯃꯥꯒꯤ ꯐꯦꯚꯣꯔꯥꯏꯠꯅꯤ ꯁꯤ ꯁꯣꯜꯇꯦꯠ ꯑꯦꯟ ꯀꯔꯥꯃꯦꯜꯁꯦ ꯁꯤꯅ ꯄꯤꯖꯅꯤ ꯁꯤ ꯀꯩꯗꯧꯔꯒꯦ ꯅꯥꯟ ꯀꯣꯜꯂꯤꯛꯅꯤꯗ ꯁꯨꯝ ꯕꯤꯠ ꯑꯣꯀꯦ